一个呢，你用3环6個。ꯑꯩꯈꯣꯏꯒꯤ ꯌꯥꯔꯤꯕꯃꯈꯩ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯚꯣꯂꯟꯇꯤꯌꯔ ꯑꯣꯏꯕꯤꯕꯅꯤꯅ ꯊꯥꯕꯜ ꯑꯁꯤ ꯆꯣꯡꯕ ꯌꯥꯗ꯭ꯔꯦ ꯀꯨꯡꯅ ꯂꯣꯏ ꯆꯠꯂꯦ ꯑꯗꯨꯅ ꯃꯇꯝ ꯍꯟꯗꯛꯄꯤꯔꯒ ꯔꯥꯎꯟ 3 ꯃꯔꯤ ꯆꯣꯡꯊꯣꯛꯄꯤꯔꯒ ꯑꯃꯨꯛꯀ ꯁꯤꯟꯕꯤꯌꯨ ꯌꯥꯔꯦ ꯊꯥꯕꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯍꯥꯏꯕꯅꯤ ꯊꯥꯕꯜ ꯆꯠꯄ ꯅꯠꯇꯦ ꯑꯗꯨ ꯌꯥꯔꯒꯗꯤ 이마 이벤트입니다. 다들 우리 함께 축하드리고 막국 아빠니 어차피 해가 다들 우리 막국 하나 좋은과 야나와 신비우 약고 이제 좋은거 다들 한다 보니나 이마 이벤트입니다. 야 다들 우리 막국 아빠니 어차피 해가 아빠 다들 우리 짝꿍하게 봐 좋은거 다들 거의 이제 거니 원래도 ꯚꯣꯂꯟꯇꯤꯌꯔꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯊꯥꯕꯜ ꯑꯁꯤ ꯑꯩꯈꯣꯏ ꯆꯣꯡꯕ ꯄꯥꯝꯖꯩ ꯆꯠꯄ ꯄꯥꯝꯗ꯭ꯔꯦ ꯃꯤ ꯌꯥꯝ ꯊꯨꯝꯕ ꯃꯔꯝꯅ ꯑꯩꯈꯣꯏ ꯂꯩꯔꯦ ꯃꯄꯨ ꯈꯔ ꯊꯥꯗꯠꯄꯤꯔꯦ ꯍꯥꯏꯔꯒ ꯔꯥꯎꯟ ꯊꯥꯗꯠꯄꯤꯔꯒꯗꯤ ꯌꯥꯝꯅ ꯐꯒꯅꯤ ꯍꯥꯏꯔꯒ ꯃꯣꯗꯔꯟ ꯒ꯭ꯔꯨꯞꯀꯤ ꯅꯆꯟ ꯅꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯑꯁꯤ